Council of Higher Secondary Education Manipur CoHSEM na LOUBA CHAHI Class 12 ke exam NGASHI-DAGI HOUKHRE Pamdaba thaudok-sing thokpagi pau leitri Class 12 ke exam asida CHAHI oina punna mahiroi lising kun mapan ga supna humfumanga na saruk yari apunma mahiroi sige manungda art stream da mahiroi lising taret ka chatruk kuntrani thoini Science stream da na mahiroi lising kunga chanipan mari futara humdoi amadi Commerce stream gi oina mahiroi chamanga nimfuna saruk yari Exam asi state asige ching amasung tamda punna center chamaga tarani thoida pangthokli masigi manungda ching da exam center kuntrani panamadi tampaktana center humfutara marini ngasidagi hoduna pangthokliba exam asida council ge member 3/3 na saba flying squad nimfuni pana center sing asida koina chatuna ingna chikna exam pangthoknaba amadi nataba pambai sijinaba thingnaba yengsilli SKTV ke paumi singnasu tampake exam center singda koina chatuna pau lauruba matamda mahiroi singna ingna chikna exam thaba thengnaki exam center singi akoibada security ge akan mangak sen bagi thabak lokatli Khongban chenbage saktam thoina ukide amadi mama mapa singna center dege khara chathok laga leihanki ngasi ahanba numita MIL subject ta mahiroi singna exam thaki ngasi ge oina exam ge matam loiba fawbada pamdaba thaudok thokpagi paw leitri exam asiga mari lenana exam center oiriba Imphal mayolda leiriba Johnstone Higher Secondary School gi vice principal su oiriba aduga exam center asimakina AOC Rajkumari Romoni na hai center asida mahiroi singna ingna chikna exam thanaba school asigi oza singna hotnari masida CoHSEM gi maikai dagisu tharakliba flying squad singna yingsinbasu lakli Mahiroi singnasu nataba pambai sijinadana exam thabiyu class 12 ki exam asi loiraba matung makhatana mahai tamba amadi competitive exam sing thagadabasu leibana niyom chumna masagi akhangbadu ibiyu loinana mai pakna exam pangthoknaba hotnabada mama mapa amadi mari leinaba singna mating pangmina si haiki Sum charagna layuraga chahi amani je layuraga exam pangthok je hajik phogi lairiba situation sida yamna smooth oina ko pangthok kani haina khalle aduga pangthokna baju akoina suki matik kanna section na hodari adagi angang je changa ko matamda akoina frisking phajana tawre non nung tawdana ba moi akhanga khangba phajana inabana ada akoina ju moi je environment se sinande masagi knowledge je akhangba je sidang phajana mamutana ihanninge Punna full cooperation piraga exam je phajana mapung phana pangthokpa siba oihannaba honamina si hairi he si se MIL yam nungai adubu english na matam dikhradi wale hai tar isana su hoi ozana takpade hena dum khangna behena and prepare taw adumai chani Khadum nungai awana thingna bei di legide ai adum hanai prepare taw lai mark se ai khara mark ni dum khalle Manipur su thokpani na adum simadi adum isagi ron soibani na nungai gi ai tare matamdi am pak phanggi de haibadi irang su tholakhiba matam oibani na matam khara phangba khara sida oja gai sina exam gi damakta nang hauna bane haiduna moina phajana budi adum takpi ba khangna ba adu erga so oja gi loina bada tena phanggi ba loina nungai ki daba lamjula pe adagidi yamna khudong chada ba habdo oire irang ju mafam khodi rezon mafam dagi ju oibani na ko ware subam nombam khopam laitabana adagi sa gaidi sep dabdi yade aduna dum ware haita